Tabiriba amadi miteng tabiribasingbu ahanbamaktada ikai khumnajabagi loinena taramna okchari. Ngasi amuk pumnamakkidamakta puduna lakchariba film asi Donkey hairiba film aduni. Film asi 2023 gi December 21 da release tawkiba yamna nawriba India gi Hindi language film amani. Film asi comedy, romance amasung drama da yumfam oiba film amani. Film asi gi director adudi yamna maming leiraba Three Idiots, Munna Bhai, Lage Raho Munna Bhai amasung PK Puthokiba Rajkumar Hirani adumakni. Mahakna Donkey hariba film asisu yamna thawai chang puthokiba film amani. Film asigi rating sing adudi IMDb da 10 gi manungda 7.4 phangi. Amasung Times of India na 5 star gi manungda 4.7 star pirba yamna rating wangwa film ama oiri. Film asida maru oina role lawriba sing adudi Bollywood ki King Khan, Shahrukh Khan, Taapsee Pannu, Boman Irani, Vicky Kaushal, Vikram Kohar amasung Anil Grover makhoi sing asini. Film asi nambada changkiba senpham adudi crore chama kuni. Aduga film asina hujik fawbada crore marfu humdoi muk tankre. Donkey asigi iroinana South ki yamna maming chatpa Salar hariba film asisu punna release tawbana collection gi khongchel tanari. Film asi aikhoigi viewers sing na commenta khanbirakhi. Masigi damakta hainingai leitana thagatpa phongdokchari. Adudi mayam wari asi koithoktana film gi wari da lakcharage. Film asi horakpada London da ulai. Manu film asi gi lead actress ni. Mahak asi chahi yangkhai manga amuk suratuna hospital amada leirami. Manu no hospital manungda churup thakke tawbada hospital asida thabak tawbu nupa amana mafam asida churup thakbu yaroi haiduna thinglami. Manu no nupa asida pound 10 piduna churup thahanna ba hairami. Madudu nupa aduna manubu wheelchair amada famhanduna nakal amada puthoklami. Nupa aduna manubu thamlamduna mi lakpra haini yenglami. Aduga amuk manu de yenglakpada manu mafam aduda leiramde. Asumna manuna hospital adudagi chalaktuna ukil amagi manakta laklami. Ukil asigi maming Patel kawi. Mahak mafam asida immigration amasung visa gi thabak tawduna leiribani. Manuna Patel da hari. Nangna upay matawduna India gi visa semlo. Ay London asida leiraroi. India da halagani. Patel na khumlai. Singapore, Dubai, Russia, Hong Kong singi visa ay na iraylay na semangam Adubo India gi visa di ay semangam loy. Manu na amuk hari. Masigi tapagasi misak amakang tawbangam gani. Mahak adudi Hardini. Matang asidagi atopasin ulai. Punjab ki Laltu Kaubam mafam amada Hardi haibadi Shahrukh Khan ulai. Tanja sida chahi yamlaba ahal singki lamjel jelhalami. Makoigi marakta Hardi su yaurami. Asumna lamjel adu hauduna ahal sing adu yamna kanna chenarami. Talak asida Hardi gi fonda Manu na call tawruklami. Pausi Gulati na Hardi na tamlami. Adubo mayam adugi marakta Gulati na pau tamliba adu Hardi na tabang amlamdi. Hardi na lamjen adugi panthung yaw silamday aduda Gulati na mic talauri. Hardi Manu gi fonda Wahi asi taraga Hardi lamjel chalamba adu leplami. Matam kui na ngairak paposak ama fangbagumna haifam tawfam khanglamdi. Hardi panthung pham yawramdayda hallaga chalaktuna Manu na fon tawrukba adu wari sanarami. Matam kui na wari sanarudabaki mabuk ning yam na nungsirami. Manu na Hardi da hari. Hardi ay London da lainingtre. Ay koy bu upay matawduna India da lalo. Wahi asidaki ay koy na khangi. Madudi London da Manu khakta nate layriba asi. Makoy gi mamanaba ani amasu layrammi. Makoy anigi maming adudi amana Bugu kawi. Aduga amana Bali kawi. Makoy singasi India gi bisa phangdabana maram oraga Manu na Hardi da tang kun mathoida Dubai da lau haina haidaklami. Mathang sinda Bali ulai. Mahakna London da tailor hangduna thabak tawrami. Adubu Manu na India da chatnanaba hairambatagi dukal adu mamal yamdan yonthoklami. Aduga Bugusu restaurant amada waiter oitun lermi. Maksu India da chatlani haibadagi restaurant adugi mapuna yamna usitana tawba mataw aduda yamna sauning laduna wiper aduna restaurant mapu adugi mamaida taklamnaga thabak adu thadoklami. Asumna makhoi ahum airport ta thengnarami. Manu na hari. Akhoi India da nate chatkadawri base. Dubai dani mafam aduda Hardi lakani. Mahakna India yongnanabu upay masinjani. Asumna haiduna makhoi ahum flight tongduna Dubai da chalami. Matang asidagi chahi kun mangagi mamangi sin ulai. Matam asida makhoi ahum
khul amada yamna nungaina leiminarmi bugu dukal amada fi yonbagi thabak tawrmi mahaki yungi fibam fattabana mama adu nupagi dress setuna security guard ki thabak tawrmi balina hajam gi dukal amada yawrmi mahaksu yungi fibam yamna falamde aduga manudi mayamba ma army orami mama mapati ahal oibana mayungi mating oinina mahaituna hotel amada farotha haubagi thabak tawrami matam asida punjab ta leiba mi singna foreign chatpa si yamna mamal lain launarami maram asina mafam asidagi foreign chatkiba mi yawrabadi imung adugi yumthakta plane amamam saduna thamdarami asumna makhoi ahumsu foreign chatpa si yamna pambadagi agent amagi manakta laktuna wari sanadami agent asina makhoi ahumda hanglai nakhoi lam kayam yam leinei wahai asitaraga makhoi ahumna lam amata leite haina khumi agent asina amuk hairi pare nakhoi da degree leibagi certificate lerumgani dana wahai asitarga amuk makhoi ahumna madusu leite haina khumnami agent aroibada hairi nakhoi gi fixed deposit tawnaramgani adu punaro lupa lakh manga changani wahai asitarga makhoi ahum ningba kaina oiradoi khanna thoklaki tanja sida agent adu tholaktuna hanglai aroibo oina nakhoi kaya piba ngongadorgano wahai asitarga bugu na khumlai aikhoi magi lakani makhagi fixed deposit lei madunatana aikhoi du upai mata leite agent asina haribo paisa adu lawduna makhoi ahum asida London chatnaba upai amamam taklami manuna wrestling team gi member saduna India gi sanaroi sing London chatpadi yahunna bahairami balina foreigner nupi amaga luhong handuna London chatnaba bahairami amasung buguna doctor gi fake degree semduna London chatnaba bahaina agent aduna haraki mathangi senda hardi laltu hariba khun aduda magi marup Mahindra kauba amaga unnanaba haiduna laktami hardina train dagi kumtharakpada suit kaya purakpa adu makhada tarami hardina suit sing adu khun ba haurakpada national anthem salakpadagi lengdana lepraduna national anthem adu saktuna leiringaida train dagi nupa amana suit sing adu loina train da hapkatuna loina puki mathangi senda hardina mamanaba adugi leifam thiduna asum lakpada hotel amada yawraktuna nupa amada hanglai mafam asida Mahindra kauba magi makutta chitagi tetu yekpa yamna yang chenbu misak ma leibani mahaki leifam khangbra nupa atuna hardida khangde haina hairami tanja asida hardina manubu ahanba oina urami hotel asida bali amasung bugusu laktuna leirami hotel asigi mapuna manuda magi mamanaba bugu amasung bali laktuna leiba aduda sauduna cheirami manuna sauningladuna hotel asidagi toglaki thodok asidagi hardina manuga thengnaduna wari sanarami amasung mamanaba adugi maramda hangbada manuna mahak khangi haiduna hardibu magi gari da tonghanduna puraklami amasung mayumda pusinduna mamaga mapaga su unahalami hardina Mahindra gi maramda hangbada Mahindra gi mapana hari Mahindra do mahakna training mafamda mamanaba manongmoina panbadagi maring chumda thangkatuna hospital da poki namit aduda mahaki athlete ki exam su leiribani adubo thongtok aduna mahak exam adu ibangam kidre kari kumbe exam adu iramlabadi mireibak chatuna paisa mayam am phangladabani isanu pa aduna mating pangpi kiba adu kaya da phatkidraba ngasi phawu laktuna karam tawri haina phawu hangladri wahi asitaraga hardin khumlai Mahindra na kauramba tape recorder adu sida lere ayakni nongmoina panbadagi Mahindra na kanbirambado ai hospital la leirubani disar sector paga ayak mafam asida lakibasini kadai ai marup Mahindra di hardi gi wahang asitaraga manuna Mahindra gi nupi asi angauba setun leiriba adu taktuna hari mahagasi Mahindra gi nupi ni Mahindra di aikhoi thaduktuna chatkre wahi asitaraga hardi thajadana yamna nungai jaramde mathangi senda manuga hardiga yumthak amada wari sanarami manuna hari aikhoi yumasi babagi manau nupana laikre maram asina aikhoi apikwa mafam asida leiribani babagi manau nupadagi paisa khar puroi madu singba ngamdri fawa yumasi makhoi gi oiduna leirani haina babagi maming gate thetpa adu fawa hongdoktuna thekre aina London chatuna paisa talaga paisa tonbu pumnamak singduna yumasi handuna lawani wahi asitaraga hardi manugi mating panglage haiduna thamoi sengna leblami amasung wrestling su tambirami bugusu London da chatna haiduna doctor gi fake certificate semduna interview pirami maduda kidney si
kadai waida lei haina hanglakpada paukhum piba ngamdabadagi London chatpa adu reject tawraki balina foreigner nupi aduga luhongna bahaiduna luhongfam aduda lakpada atopa nupa singda makhuta foreigner nupi adugi chap manabu photo sing paiduna ngainarami maram asidagi changnarakuna agent adugi manakta laknarami adubu upai amata leite agent aduna paisa sing adu puduna mangkhirami bugugi yamlaba paisa adu mafam khangdana mangkhiba aduda bugu mayumda changba ngamlaroi haina leiringaida hardina plan tawduna bugugi mamada sasinaba wari liduna bugubu yum aduda changhalami amasung mamana bugubu kokpirami tawbutabu bugugi mamana buguda mabok banduna wasakhalami amuk hana London chatpagi wakal khanbada mabok adugi aroiba numit oige haina buguna mabok banduna hek wasakpaga mathangi numitta mabok adu sirami buguna astigi damakta mabok puduna chatlingai talak asida lambida foreign chatnaba visa sembada 50% off discount tawri haina thelamba board ama urami board adu ubadagi lambida lakpa mi amada asti puriba adu sinaramlaga office adu thiba laki asumna makoina asuki matik London chatninglamki London chatba asi irai laiba oiramde English loan khangba tarami masigi damakta IELTS ko exam ama piba tarami IELTS hariba exam asi pass tawnana bahaiduna gulati ko oja amada tuition tawnarami gulati oja sina English tambiba asi yamna slow oina wahi amamongki sentence semduna tambirami maduda suki ko misak amana yamna chakna harami asumna wahi amamam taktun leirabadi dictionary asidi yauri boy sing asidi loina taklakpada chahi kaya sangkini aidi koi biaro 90 days fawgi manungda London yogdubi adi aigi tangai fadaba si khangdiba karigino thawdok asi hardina uraga maram khangninglammi maram asina numidangda makhoi manga puduna yu thakminarami aduga hardina hanglai nangi kari tangai fadaba lebigino 90 days fawgi manungda London chataba yaru harise wahang asi taraga sukina khumlai aigi nungsijabi ama leirami aikhoi ani thamoi sengna nungsinarami amasung aikhoi ani luhongna walepnaki adubo matam maduda foreigner ama laktuna aiga jitka kainaki maramdi jitki mayungi mina foreigner aduda macha nupi bu thajaki aina nongma jitta phone tawduna wari sabada jitna kaptun haraki London da ai leibu yamna ware aingonda su tamthina phubi nang aibu amukta lobu lakpiyo karigumba nang laktrabadi ai sijagani maramasina aihak London da jit loba athuba da chataba yadi wari asi sukina kaptuna thamoi sokna lirami mathangi sinda hardina idea ama puthokuna board ta sentence kara iraga marakta ahangba mention ba haptuna samlami sentencing adu chinpha tawtuna hanglakpa topic adu ahangba adu da mention duna IELTS ki interview hanglakpada khumnana bahaina mayam adu da chinpha tawholami asumna matam khara leiraga IELTS ki matam yoruktuna interview pirami balidi mahangna chinpha pugibe sentence atu hanglakpa topic aduda hapsinduna thitharami maramasidi bali pass tawrami adubu bugu manu hardi amasung sukidi IELTS adu pass tawba ngamlamde bali IELTS pass tawduna London da chalagani haina tholakpada mayam pumnamak yamna haraunarami tanja aduda gulati laktuna video record tawduna mayam da hairami mahagasi aigi institute tagi pass tawkibani nakoisu London chatninglabadi aigi institute laktuna English tamulo matawasi sukin uraga yamna sauninglabi amasung gulati gi manakta laktuna mic adu mullaga harami mahakna haribasi oidabani masin thijinbani London da chatpadi hardi su manusu bugu su aisu chatkadawdabani adubo amata chatpa phangdana leirisini asumna hariga sukina magi chapal adu lawthoktuna gulati gi mamai tharami thawdok asigi matung numit kharani leiraga gulati laktuna hardi khoida hari mahakna aigi maida chapal na thakiba adu aigi thamoida palai maramasina aina makhoigi mateng pangani London chatnanaba atopa upay amasu lei upay adudi dangki kawi masida passport visa gi amata darkar oide tawbutabu khongsit asi kharadi lui aina nakhoi chatnanaba paisa agent sing da pikrabani nakhoi soidana London chatpa yaragani numit asida balina London dagi call tawraktuna suki ga wari sanarami balina suki da hari suki ai London yorktringaida jitna nang IELTS fail ore haiba adu hana khangkibana masa mathanta nang lakpagi asa leitraduna sijaramle
Pau si taraga suki makhutagi phone adu taakhiba khanglamde. Mahakna nungsijabi nupi aduna malem asidagi hankrabada suki hingbagi arthar leitre khanduna angawba amagum lambida chalami. Lambida stop ama leiramba adu paikhatuna masada thau haijinduna mai chaghanduna lambida maina chaktuna asum chalami. Thautuk adu uraga Hardy na kanna chalaktuna phi amana yomsilami. Suki na thamoi sokna ayak sargada jitka thengnarorage malem asida jit yaudana ai karamna leigani masi hairamnaga siki. Thautuk asidagi makhoi pumnamak yamna thamoi soknarami. Suki ki mathau mangam pangthoklingaida Hardy na thamoi sokna hari. Aikhoina suki gi thawai thakiba sibo punsigi kauroi. Aikhoi soidana dangki tawduna London chatkani. Mathangi sinda makhoi puduna chatkadoriba agent aduga unaduna Punjab ki border daki Pakistan lansinduna amuk Afghanistan daki Iraq Iran amasung Turkey aduga amuk Turkey daki London lansin batarmi. Adugo lambi asigi khongsat asi adukki matik sathiba oirmi. Makhoina turel ama fauduna lakpada border army singa lighthouse ama saduna dangki tawduna lakpa singbu senaduna lerami. Madu uraga agent aduna hari mamangi thadati lighthouse asi leihudabani kamaina lanthokani. Aikhoi handuna sarase natrabadi aikhoi loini siragani. Wai asi taraga Hardy na hari aikhoi chana baiduna thoklakrabani. Nangna paisa su lawkrabani. Aikhoi halagadi chalaroi. Asumna haiduna makhoi sing atu ising manungda pipe ki mateng lawduna sor honduna chalami. Makhoi ising manungda chaliba adu army singna khanglaktuna nongmai leptana kaptharaki. Aroibada yamna wana makhoi mafam asi lanthokuna Pakistan ki border lansilami. Pakistan daki atopa agent amana trakta Afghanistan lanthokhalami. Makhoi sing asi Afghanistan daki amuk Iran border yawna chatpatarami. Adubo laibak thibadi Iran ki army sing uki. Makhoi singgi maraktagi miyoi ahum Gulaba Pampi amasung Chameli Iran ki army singna kaptuna halami. Hausik makhoi ahum khakta lemhore. Hardy Manu amasung Bugu makhoi ahum phaduna kem amada puraki. Army leader aduna Manu uraga wakal ama phauruktuna phattaba lichat chatnaba kem manungda koksilami. Thaudu asida Hardy na luksing ama tawduna army singa do halami. Aduga makhoi gi lakminakiba Iran army singna hatkraba singa tu mai thaduna mathau mangam loisin birami. Asumna makhoi yamna wana Turkey yausilaki. Turkey dagi container amada tongduna aroibada London yauraki. London asidasu yamna wana lotuna laklaga mafam amada thunglaki. Makhoi ahumna Bali bu thiba horaki. Makhoi na hana Bali gi photo kaya yenglaga yamna nungaina London da laikre haina khalami. Asengbadi Bali London da yamna wana leiramba adu thengnarami. Bali na makhoi ahum adu magi leifam adu da puraki. Mafam adu gi rum amada miyoi 12 muk leirami. Mafam asida leiriba singa sisu India, Pakistan, Bangladesh tagi dangki tawtuna laknakiba mi sing oirami. Makhoi police singdagi lotuna leirami. Maramdi police na hek phangkibaga masa masagi country da handuna thaki gadoribani. Aduga atopa country da amuk hanna chatpa yahallaroi haiduna. Hardy na Bali da yamna sauna hari. Nangna mafam asida matawasum leiraga karigi oidabu photo tharaklibana. Nangna tharakpa oidabu photo adu uraga makhoi anina asa kaya tawduna mafam asida kaya wana laki. Nang khangbra nangna oidabu photo thabagi mahutta nama khoida mafam asida paisa niduna leiri haidrabu karigino. Bali na thamoi sokna khumlai. Aina asengbasi karamna haidokani. Imado phi tuba adu leptuna sa thakpa khara khara thoktuna nungaina leiri hairi. Nongmada matam anidi sak saba phangle hairi. Aina nongmaki pound kun tanbu ngami. Thada pound satrukni. Madudagi pound chama khauraga pound chonga amana yumda tharibani. Makhoina aise mafam asida yamna nungaina lei haina khananaba masigi atopada ai aseng haidokuna imado hingdana batawdo madu chunggadra. Wahi asi taraga Hardy na Bali bu chena konsin bidun thambirami. Asumna makhoi puna mafam asida police tagi lotuna yamna wana lelami. Mafam asida tawfam khangdana asum leiba asida Hardy na plan ama tawtuna ukil amaga unaduna wari sanarami. Ukil asina makhoi gi mating pangnana bahaiduna upai khara taklami. Madudi ahan bada mafam asigi citizen oinanaba pound million ama thirabadi mafam asigi visa yaudраbasu leiba yaragani haina harami. Makhoi dadi hariba paisa mayam adu leitabana ahanba upai asi ngamlamde.
ꯑꯅꯤꯁꯨꯕꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯇꯒꯤ ꯑꯦꯁꯥꯏꯂꯝ ꯅꯤꯖꯔꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯀꯣꯔꯠꯇ ꯅꯁꯥꯒꯤ ꯀꯟꯇ꯭ꯔꯤꯗ ꯁꯦꯐ ꯑꯣꯏꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯍꯥꯔꯗꯤꯅ ꯌꯥꯅꯤꯡꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯥꯟꯅ ꯑꯥꯔꯃꯤ ꯑꯣꯏꯔꯝꯕꯅ ꯃꯔꯩꯕꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯍꯨꯝꯁꯨꯕꯗ ꯃꯐꯝ ꯑꯁꯤꯒꯤ ꯃꯤ ꯑꯃꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯤꯁꯛ ꯑꯗꯨ ꯁꯤꯇꯤꯖꯦꯟꯁꯤꯞ ꯂꯥꯏꯅ ꯐꯪꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯥꯏꯚꯣꯔꯁ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯂꯕꯗꯤ ꯃꯗꯨꯁꯨ ꯁꯤꯇꯤꯖꯦꯟꯁꯤꯞ ꯐꯪꯂꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯃꯈꯣꯏꯅ ꯑꯍꯨꯝꯁꯨꯕ ꯎꯄꯥꯏ ꯑꯁꯤ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅꯨꯅ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯆꯠꯅꯕꯤꯗ ꯕꯣꯔ ꯑꯃꯁꯨꯡ ꯀꯩꯅꯥ ꯀꯤꯁ ꯇꯧꯅꯗ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯆꯔꯆꯀꯤ ꯐꯥꯗꯔꯅ ꯃꯥꯅꯨꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯀꯤꯁ ꯇꯧꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯥꯅꯨꯅ ꯌꯥꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯥꯔꯗꯤꯅ ꯂꯟꯗꯟ ꯅꯨꯄꯥ ꯑꯗꯨ ꯇꯥꯟꯅꯗꯨꯅ ꯐꯨꯔꯝꯃꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯀꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯍꯥꯔꯗꯤ ꯕꯂꯤ ꯕꯨꯒꯨ ꯑꯃꯁꯨꯡ ꯃꯥꯅꯨꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯀꯤꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯅꯔꯝꯃꯤ ꯎꯀꯤꯜ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯦꯁꯥꯏꯂꯝ ꯄꯥꯝꯃꯤ ꯍꯥꯏꯅ ꯖꯖꯇ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯖꯅ ꯃꯈꯣꯏꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯍꯥꯟꯕꯗ ꯖꯖꯅ ꯍꯥꯔꯗꯤꯗ ꯍꯪꯂꯛꯏ ꯅꯪꯅ ꯅꯁꯥꯒꯤ ꯀꯟꯇ꯭ꯔꯤꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯕꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯦ ꯋꯥꯍꯪ ꯑꯁꯤ ꯇꯥꯔꯒ ꯍꯥꯔꯗꯤꯅ ꯈꯨꯝꯂꯛꯏ ꯑꯩꯍꯥꯛ ꯑꯩꯒꯤ ꯀꯟꯇ꯭ꯔꯤꯗ ꯀꯔꯤꯃꯠꯇ ꯈꯨꯗꯣꯡꯊꯤꯕ ꯂꯩꯇꯦ ꯃꯐꯝ ꯑꯁꯤꯗ ꯑꯐꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯅꯕ ꯌꯨꯝꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯇꯧꯅꯅꯕ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯖꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯤ ꯃꯤꯑꯣꯏ ꯂꯥꯛ 5,000ꯃꯨꯛꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯑꯃꯁꯨꯡ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯔꯗꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯖꯖ ꯁꯔ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯇꯧꯅꯗꯕ ꯊꯕꯛꯅꯤ ꯇꯣꯏꯂꯦꯠ ꯁꯦꯡꯕ ꯌꯨꯝ ꯁꯤꯠꯄ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄ ꯊꯕꯛꯁꯤꯡꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯖꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯔꯨꯜ ꯍꯥꯏꯕꯁꯤꯗꯤ ꯔꯨꯜꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯁꯥꯅ ꯑꯦꯁꯥꯏꯂꯝ ꯑꯁꯤ ꯌꯥꯖꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯥꯒꯤ ꯀꯟꯇ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯊꯥꯔꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯍꯥꯔꯗꯤ ꯑꯦꯁꯥꯏꯂꯝ ꯑꯁꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯅꯨ ꯕꯥꯂꯤ ꯕꯨꯒꯨꯗꯤ ꯑꯦꯁꯥꯏꯂꯝ ꯑꯗꯨ ꯌꯥꯖꯗꯨꯅ ꯂꯟꯗꯟꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯔꯗꯤꯗꯤ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯊꯥꯈꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯗꯨꯅ ꯄ꯭ꯔꯖꯦꯟꯠ ꯁꯤꯟ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯥꯅꯨ ꯕꯂꯤ ꯑꯃꯁꯨꯡ ꯕꯨꯒꯨ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅ ꯗꯨꯕꯥꯏ ꯌꯧꯔꯛꯈꯤ ꯗꯨꯕꯥꯏꯗ ꯍꯥꯔꯗꯤꯁꯨ ꯏꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯇꯝ ꯀꯨꯏꯅ ꯍꯥꯔꯗꯤꯒ ꯎꯅꯔꯨꯗꯕꯒꯤ ꯑꯍꯥꯟꯕ ꯏꯌꯥꯔꯄꯣꯔꯠ ꯑꯗꯨꯗ ꯎꯅꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯃꯤꯌꯥꯝꯁꯤꯡꯅ ꯌꯦꯡꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯃꯔꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯅꯔꯝꯃꯤ ꯃꯥꯅꯨꯅ ꯍꯥꯔꯗꯤꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯟꯗꯟꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯕꯥꯂꯤꯒ ꯕꯨꯒꯨꯒꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯗꯨꯀꯥꯟꯁꯨ ꯌꯣꯟꯊꯣꯛꯂꯝꯂꯕꯅꯤ ꯑꯩꯗꯤ ꯍꯣꯇꯦꯜ ꯃꯄꯨꯒꯤ ꯃꯃꯥꯏꯗ ꯋꯥꯏꯄꯔꯅ ꯇꯛꯂꯝꯂꯒ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯟꯗꯟꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯗ ꯌꯧꯍꯜꯂꯨ ꯃꯈꯣꯏꯒꯤ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯍꯥꯔꯗꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯆꯍꯤ ꯌꯥꯝꯂꯕꯅꯤꯅ ꯗꯪꯀꯤ ꯇꯧꯕꯒꯤ ꯊꯧꯅꯥ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯍꯥꯔꯗꯤꯅ ꯒꯨꯂꯥꯇꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯇꯦꯡ ꯍꯪꯂꯛꯈꯤ ꯒꯨꯂꯥꯇꯤꯅ ꯍꯥꯏꯔꯛꯏ ꯗꯨꯕꯥꯏꯗ ꯑꯩꯒ ꯈꯪꯅꯕ ꯑꯦꯖꯦꯟꯠ ꯑꯃ ꯂꯩꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯕꯥꯀꯦ ꯀꯧꯕꯅꯤ ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯅꯧ ꯃꯥꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯔꯗꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯤꯁꯛ ꯑꯗꯨ ꯊꯥꯖꯕ ꯌꯥꯕ ꯃꯤꯔꯥ ꯒꯨꯂꯥꯇꯤꯅ ꯈꯨꯝꯂꯛꯏ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯊꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯕꯨ ꯅꯪ ꯑꯃꯨꯛꯇ ꯃꯤ ꯑꯗꯨꯒ ꯎꯅꯔꯒ ꯌꯦꯡꯊꯣꯛꯎ ꯍꯥꯔꯗꯤꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯊꯤꯗꯨꯅ ꯂꯥꯛꯂꯒ ꯎꯅꯔꯝꯃꯤ ꯑꯃꯁꯨꯡ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯗꯒꯤ ꯄꯣꯠꯆꯩ ꯈꯔꯁꯨ ꯊꯥꯍꯜꯂꯛꯈꯤ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯁꯦꯠꯇꯨꯅ ꯏꯟꯗꯤꯌꯥ ꯄꯟꯖꯥꯕꯀꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯈꯔ ꯃꯈꯣꯏꯒꯤ ꯕꯦꯒꯇ ꯍꯥꯞꯂꯒ ꯂꯟꯗꯟꯒꯤ ꯁꯤꯝ ꯑꯃꯗ ꯈꯨꯗꯝ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯒ ꯁꯥꯎꯗꯤꯗꯒꯤ ꯒꯨꯖꯔꯥꯠ ꯌꯧꯅ ꯗꯪꯀꯤ ꯇꯧꯗꯨꯅ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ आर्मी फालगा इंडिया की मीनी खलहंदुना इंडिया यौननब प्लान तौरमी असुमना थौरांग पुमनमक असि लोइदुना मतम ngaidun lermi manuna hardi dari hanu thangsidana nang ibu dangi tawladaba wai asi taraka hardi na manu dari nate aina nangbu india da flight tong handuna pu dawribani mathangi sinda agent aduna makhoi mari adu puraktuna container amada tong halami container aduda chanaba mayam ama nupa amana pisilami maduda makhoi na numit nini chananaba pot singatu yamandra haina hanglabi nupa aduna khumlai nakhoi London yongna chatpada numit nini nate hapta ani di changgadawribani asumna hairamlaga container adu lon silami
Wahi adu taraga container manung aduda makhoi mari yamna pakhatnarami aduga hari koino harisibo akhoi lendana chatpa pamde haraga somdana agent aduna makhoi gi photo lawduna mafam asigi police ta paw tamthoklami paw asi phangmadagi police sing adu alert oiduna makhoi mari yawkhiba container adu thinarakhi aroibida container adu phangduna makhoi mari police sing adu pharami Hardy ni police sing adu da makhoi ahungi maming adu baligi ming adu gulab kawi harami Manu gi ming na chamele kawi haina harami amasung bugu gi ming aduna pampi kawi haina harami aduga makhoi mari London da chalibani haina so harami Saudi gi police na hari ayak gadanate na khoi boina hapta ani gi manungda India da thagani bumna magasi Hardy na asumna oirakna plan tawrakhiba oirami agent aduga manaraga Saudi police ki wa adu taraga makhoi sing adu India da chalani khanbada yamna haraunarami makhoi gi identity check tawbada India sarkar na accept tawrami maramdi makhoi na hygiene ki ba maming sing adu chahi kun manga gi mamangda makhoi ga punna dangki tawduna lakhibada Iran army singna hat ki ba missing adu gi maming oibana asumna makhoi mari adu Saudi dagi India da thadoraki manuna magi kungang adu yawrakpada yamna pungning nungsi jarami awun ba kaya lerami magi mayum adusu magi maming thetuna makhoi gi oirami Baligi mamasu mafam asida yamna chawba London export ko tailor dukan ama hangduna lerami amasung bugu gi mamasu jensetuna nungai na leramki manu amasung Hardina hana oidaba hairami madudi makhoi animak atopaga luhongnare haiduna adubo wari asi asengba nate haiba adu makhoi ani na khangnaraki manu na hana big band gi makhongda nupana nupida khu kunduna propose tawba adu yamna pamjaki Manu na pamjakiba adumna Hardina Manu gi mayum mathakta sariba big ben adugi makhongda kuuna kunduna munada will you marry me haiduna propose tawrami adubu Manu leukemia koba anaba adu nabana nungairaba khongpham asida aroiba mikup oiduna malem asi thadoktuna chatki Hardy mitludagi pigi ichel khamba ngamdana Manubu matha nungda konduna thamoi sokna kapjarami Manu na India da laktuna Mama mapabu uning ba adu Hardy na maning thungan biki aroi bada leibak asigi miyoi lising tara hena chahi khudingi dangki tawduna chatpagi awaba kaya adu utuna film asigi aroi basaru oiki mayamda film asigi wari asi yamna samna gyan tanan bagi damakta khanduna lirabani film asigi sin khudingbak yamna phajaba amasung artha leiba oi mayam sa film asibu yengbiduna film asigi mahau adu khangminasi Film asi yamna nauribu oibana copyright ki problem su leibana screenshot yamna sijinaba su yakidre masigi damakta mayamna ngakpi na bahajari video asigi comment chani surabadi mathangda salar film adu soidana mayamda khudol tamjagi losilakpada pumna makpu amukan ikai khumnujaraga ngasigidi matang asida tension jari film ase horakpada London da ulai Manu film asigi lead actress ni mahak asi chahi yangkhai manga muk suratuna hospital amada leirami Manu no hospital manungda churup thakke tawbada hospital asida thabuk tobu nupa amana mafam asida churup thakbu yaroi haiduna thinglami Manu no nupa asida pound tara piduna churup thahanna ba hairami madu nupa aduna Manubu wheelchair amada famanduna nakal amada puthoklami nupa aduna Manubu thamlamduna mi lakpra haini yenglami aduga amuk Manu de yenglakpada Manu mafam aduda leiramde asumna Manuna hospital adudagi chalaktuna ukil amagi manakta laktami ukil asigi maming Patel kawi mahak mafam asida immigration amasung visa gi thabak tawduna leiribani Manuna Patel da hari nangnu upai ma tawduna India gi visa semlo ai London asida leiraroi India da halagani Patel na khumlai Singapore Dubai Russia Hong Kong singi visa ai na irai laina semangam adubo India gi visa di ai semangam loi Manu na amuk hari masigi thapagasi misak amakang tawbangam gani mahak adudi Hardy ni matang asidagi atopasin ulai Punjab ki laltu kawba mafam amada Hardy haibadi Shahrukh Khan ulai tanja sida chahi yamlaba ahal singki lamjel jelhalami makhoigi marakta Hardy su yaurami asumna lamjel adu hauduna ahal sing adu yamna kanna chenarami talak asida Hardy gi phone da Manu na call tawruklami Pausi Gulati na Hardy na tamlami adubo mayam adugi marakta Gulati na pau tamliba adu Hardy na tabang ngamlamdi
Hardy na lamjen adugi panthung yausilamdai aduda Gulati na mic ta lauri. Hardy manugi phone dae. Wahi si taraga Hardy lamjel chalamba adu leplami. Matam kui na ngairak posak ama fangbagumna haifam tawfam khanglamde. Hardy panthung pham yauramdai da hallaga chalaktuna manu na phone tawrpa adu wari sanarami. Matam kui na wari sanarudabaki mabuk ning yam na nungsirami. Manu na Hardy da hari. Hardy ay London na lainingtre. Ay ko'y bu upaya matawduna India da lalo. Wahi asidaki ay ko'y nakhangi. Madudi London da manu khakta nate layriba asi. Makoy mamanaba ani amasu layrammi. Makoy anigi maming adudi amana bugu kawi. Aduga amana bali kawi. Makoy singasi India gi bisa phangdaba na maram oraga manu na Hardy da tang kun mathoy da Dubai da lau haina hairaklami. Mathang sinda bali ulai. Mahak na London da teller hangduna thabak tawrami. Adubu manu na India da chatnanaba hairambatagi dukal adu mamal yamdan yonthoklami. Aduga bugusu restaurant amada waiter oitun lerami. Maksu India da chatlani haibadagi restaurant adugi mapuna yamna usitana tawba mataw aduda yamna sauning laduna wiper aduna restaurant mapu adugi mamaida taklamnaga thabak adu thadoklami. Asumna makoy uhum airport ta thengnarami. Manu na hari akoy India da nate chatkadawri base Dubai da ne mafam aduda Hardy lakani. Mahak na India yongna nabu upaya masinjani. Asumna haiduna makoy ahum flight tongduna Dubai da chalami. Matang asidagi chahi kun mangagi mamangi sin ulai. Matam asida makoy ahum khul amada yamna nungay na layminarmi. Bugu dukal amada fiyon bagi thabak tawrmi. Mahaki yungi fibam Pattabana mama adu nupagi dress setuna security guard ki thabak tawrmi. Balina hajam gi dukal amada yaurami. Mahaksu yungi pibam yamna falamde. Aduga manudi mayamba ma army orami. Mama mapati ahal oibana mayungi mating oinina bahaituna hotel amada farotha haubagi thabak tawrami. Matam asida Punjab ta leiba mi singna foreign chatpa si yamna mamal lain launarami. Maramasina mafam asidagi foreign chatkiba mi yaurabadi imung adugi yumthakta plane amamam saduna thamdarami. Asumna makoy ahumsu foreign chatpa asi yamna pambadagi agent amagi manakta laktuna wari sanadami. Agent asina makoy ahumda hanglai nakoy lam kayam yam lainai. Wahi asitaraga makoy ahumna lam amata laite haina khumi. Agent asina amuk hairi pare nakoy da degree laibagi certificate lerumgani dana. Wahi asitaraga amuk makoy ahumna madusu laite haina khumnami. Agent aroibada hari nakoy gi fixed deposit tawnaramgani adu punaro lupa lak manga changani. Wahi asitaraga makoy ahum ningba kaina oiradoi khana thoklaki. Tanja asida agent adu tholaktuna hanglai aroibo oina nakoy kaya pibangomgadoribano. Wahi asitaraga bugu na khumlai aikoy imagi lakani makagi fixed deposit lay madunatana aikoy du upay mata laite. Agent asina haribo paisa adu lawduna makoy ahum asida London chatnanaba upay amamam taklami. Manuna wrestling team gi member saduna India gi sanaroi sing London chatpadi yahunna bahairami. Balina foreigner nupi amaga luhong handuna London chatnana bahairami. Amasung buguna doctor gi fake degree semduna London chatnana bahaina agent aduna haraki. Mathangi senda Hardy laltu haribakun aduda magi marup Mahindra kauba amaga unana bahaiduna laktami. Hardy na train dagi kumtharakpada suit kaya purakpa adu makhada tarami. Hardy na suit sing adu kun bahurakpada national anthem salakpadagi lengdana lepladuna national anthem adu saktuna leiringaida train dagi nupa amana suit sing adu luina train da hapkatuna luina puki. Mathangi senda Hardy na mamanaba adu gilaifam tiduna asum lakpada hotel amada yawruktuna nupa amada hanglai. Mafam asida Mahindra kauba magi makuta chitagi tetu yekpa yamna yang chenbu misak malaybani. Mahaki laifam khangbra nupa atuna Hardy da khangde haina harami. Tanja asida Hardy na manubu ahanba oina urami. Hotel asida bali amasung bugusu laktuna leirami. Hotel asigi mapuna manuda magi mamanaba bugu amasung bali laktuna leiba aduda sauduna cherami. Manuna sauning laduna hotel asidaki toglaki. Thawdok asidaki Hardy na manuga thengnaduna wari sanarami. Amasung mamanaba adugi maramda hangbada manuna mahak khangi haiduna Hardy bu magi gari da tonghanduna puraklami. Amasung mayumda pusinduna mamaga mapaga su unahalami. Hardy na Mahindra gi maramda hangbada Mahindra gi mapana hari. Mahindra do
mahakna training mafamda mamanaba ama nongmai na panbadagi maring chumda thangkatuna hospital da puki namit aduda mahaki athlete ki exam su leiribani adubo thongdok aduna mahak exam adu iba ngamkidre kari kumbe exam adu iramlabadi mireibak chatuna paisa mayam ama phangladabani isa nupa aduna mating pangpikhiba adu kayada phatkidraba ngasi phawu laktuna karam tawri haina phawu hangladri wahi asi taraga Hardy na khumlai Mahinder na kauramba tape recorder adu sida lere ayhakni nongmai na panbadagi Mahinder na kanbirambado ay hospital la leirubani disar sector paga ayhak mafam sida lakibasini kadai ay maruk Mahinder di Hardy gi wahang asi taraga manu na Mahinder gi nupi asi angauba setun leiriba adu taktu na hari mahak asi Mahinder gi nupi ni Mahinder di ay khoi thaduk tu na chatkre wahi asi taraga Hardy thajadana yamna nungai jaramde mathangi senda manuga Hardy ga yumthak amada wari sanarami manu na hari aikhogi yumasi babagi manau nupa na laikre maram asina aikhoi apikwa mafam asida leiribani babagi manau nupa dagi paisa khar puroi madu singba ngamdri fawa yumasi makhoigi oiduna leirani haina babagi maming gate thetpa adu fawa hongdoktuna thirkre aina London chatuna paisa talaga paisa tonba pumnamak singduna yumasi handuna lawani wahi asi taraga Hardy manugi mating panglage haiduna thamoi sengna leblami amasung wrestling su tambirami bugu su London da chatna haiduna doctor gi fake certificate semduna interview pirami maduda kidney si kadai waida lei haina hanglakpada paukhum piba ngamdabadagi London chatpa adu reject tawraki Balina foreigner nupi aduga luhong na bahayduna luhong fam aduda lakpada atopa nupa sing makhuta foreigner nupi adugi chak manabu photo sing paiduna ngainarami maram asidagi changnarakuna agent adugi manakta laknarami adubo upai amata leite agent aduna paisa sing adu puduna mangkhirami bugugi yamlaba paisa adu mafam khangdana mangkhiba aduda bugu mayumda changba ngamlaroi haina leiringaida Hardina plan tawduna bugugi mamada sasinaba wari liduna bugubu yum aduda changhalami amasung mamana bugubu kokpirami tawbatabu bugugi mamana buguda mabok banduna wasakhalami amuk hana London chatpagi wakal khanbada mabok adugi aroibu numit oige haina buguna mabok banduna hek wasakpaga mathangi numitta mabok adu sirami buguna Astigi damakta mapok puduna chatlingai talak asida lambida foreign chatnanaba visa sembada 50% off discount tawri haina thelamba board ama urami board adu ubadagi lambida lakpa mi amada asti puriba adu sinaramlaga office adu thiba laki asumna makoina asukimati London chatning lamki London chatba si irai laiba oiramde English loan khangba tarami masigi damakta IELTS ko exam ama piba tarami IELTS hariba exam asi pass tawnana bahaiduna gulati ko oja amada tuition tawnarami gulati oja sina English tambiba asi yamna slow oina wahi amamongi sentence semduna tambirami maduda suki ko misak amana yamna chakna harami asumna wahi amamam taktun leirabadi dictionary asidi yauri boy sing asidi loina taklakpada chahi kaya sankini aidi koi biaroi 90 days fawgi manungda London yogdubi adi aigi tangai fadaba si khangdiba karigino thawdok asi Hardy na uraga maram khangning lami maram asina numidang da makhoi manga puduna yu thakminarami aduga Hardy na hanglai nangi kari tangai fadaba lebigino 90 days fawgi manungda London chataba yaru harise wahang asi taraga suki na khumlai aigi nungsijabi ama leirami aikhoi ani thamoi sengna nungsinarami amasung aikhoi ani luhongna walepnaki adubo matam maduda foreigner ama laktuna aiga jitka kainaki maramdi jitki mayungi mina foreigner aduda macha nupi bu thajaki aina nongma jitta phone tawduna wari sabada jitna kaptuna haraki London da ai leiba yamna ware aingonda su tamthina phubi nang aibu amukta lobu lakpiyo kariguma nang laktrabadi ai sijagani maramasina aihak London da jit loba athuba da chataba yadi wari asi sukina kaptuna thamoi sokna lirami mathangi sinda Hardina idea ama puthokuna board ta sentence kara iraga marakta ahangba mention ba haptuna samlami sentencing adu chinpha tawtuna hanglakpa topic adu ahangba adu da mention duna IELTS ki interview hanglakpada khumnana bahaina mayam adu da chinpha tawholami asumna matam khara leiraga IELTS ki
matam yorukuna interview pirami. Balidi mahakna chinpa pugibe sentence atu hanglakpa topic aduda hapsinduna thitharami. Maram asidagi Bali pass tawrami. Adubu bugu Manu Hardy amasung Suki di IELTS adu pass tawba ngamlamde. Bali IELTS pass tawduna London da chalagani haina tholakpada mayam pumnamak yamna harawnarami. Tanja aduda Gulati laktuna video record tawduna mayam da hairami. Mahagasi aigi institute tagi pass tawkibani. Nakoisu London chaninglabadi aigi institute laktuna English tamulaw. Matawasi Suki na uraga yamna sauninglami. Amasung Gulati gi manakta laktuna mic adu mulaga hairami. Mahak na hairibasi oidabani. Masin thijinbani. London da chatpadi Hardy su Manu su bugu su aisu chatkadawrabani. Adubo amata chatpa phangdana leirisini. Asumna hairga Suki na magi chapal adu lawthoktuna Gulati gi mamai tharami. Thawdok asigi matung namit kharani leiraga Gulati laktuna Hardy khoida hari. Mahak na aigi maida chapal na thakiba adu aigi thamoida palai. Maram asina aina makhoigi mateng pangani. London chatnanaba atopa upay amasu lei. Upay adudi donkey kawi. Masida passport visa gi amata darkar oide. Tawbutabu khongsit asi kharadi lui. Aina nakhoi chatnanaba paisa agent sing da pikrabani. Nakhoi soidana London chatpa yaragani. Numit asida Balina London dagi call tawraktuna Suki ga wari sanarami. Balina Suki da hari. Suki ai London ni yorktringaida jitna nang IELTS fail ore haiba adu hana khangkibana masa mathanta nang lakpagi asa leitraduna sijaramle. Pau sitaraga Suki makhutagi phone adu taakhiba khanglamde. Mahakna nungsijabi nupi aduna malem asidagi hankrabada Suki hingbagi arthar leitre khanduna angawba amagum lambi da chalami. Lambi da stop ama leiramba adu paikhatuna masada thau haijinduna mai chaghanduna lambi da maina chaktuna asum chalami. Thawdok adu uraga Hardy na kanna chalaktuna phi amani yomsilami. Suki na thamoi sokna ayak sargada jitka thengnarorage. Malay masida jit yaudana ay karamna laygani. Masi hairamnaga siki. Thawdok asidagi makoy pumnamag yamna thamoy soknarami. Suki ki mathaw mangam pangthoklingayda Hardy na thamoy sokna hari. Aikhoy na Suki gi thawai thakiba sibo punsigi kawroi. Aikhoy soidana dangki tawduna London chatkani. Mathangi sinda makoy puduna chatkadawriba agent aduga unaduna Punjab ki border daki Pakistan lansinduna amuk Afghanistan dagi Iraq Iran amasung Turkey aduga amuk Turkey dagi London lansin batarmi. Adugo lambi asigi khongsat asi adukki mating sathiba oirmi. Makoy na turel ama fawduna lakpada border army singa lighthouse ama saduna dangki tawduna lakpa singbu senaduna lerami. Madu uraga agent aduna hari. Mamangi thadadi lighthouse asi leihudabani. Kamaina lanthokani. Aikhoy handuna sarasi. Natrabadi aikhoy loina siragani. Wahi asi taraga Hardy na hari. Aikhoy chatna baiduna thoklakrabani. Nangna paisa su lawkrabani. Aikhoy halagadi chalaroi. Asumna haiduna makoy sing atu ising manungda pipe ki mateng lawduna sor honduna chalami. Makoy ising manungda chaliba adu army singna khanglaktuna nongmai leptana kaptharaki. Aroibada yamna wana makoy mafam asi lanthokuna Pakistan gi border lansilami. Pakistan dagi atop agent amana trakta Afghanistan lanthokhalami. Makoy sing asi Afghanistan dagi amuk Iran border yawna chatpatarami. Adubo laibak thibadi Iran gi army sing uki. Makoy sing gi maraktagi miyoy ahum Gulaba Pampi amasung Chameli Iran gi army sing na kaptun halami. Hausik makoy ahum kaktalem hore. Hardy Manu amasung bugu makoy ahum phaduna kem amada puraki. Army leader aduna Manu uraga wakal ama phawrtuna phattaba lichat chatnaba kem manungda koksilami. Thawdok asida Hardy na luksing ama tawduna army sing adu halami. Aduga makoy gi lakminakiba Iran army singna hatkraba sing adu mai thaduna mathaw mangam loisin birami. Asumna makoy ni yamna wana Turkey yausilaki. Turkey dagi container amada tongduna aroibada London yauraki. London asidasu yamna wana lotuna laklaga mafam amada thunglaki. Makoy ahumna Bali bu thiba horaki. Makoy ni hana Bali gi photo kaya yenglaga yamna nungaina London da laikre haina khalami. Asengbadi Bali London da yamna wana leiramba adu thengnarami. Balina makoy ahum adu magi leifam adu da puraki. Mafam adugi rum amada miyoy 12 13 muk leirami. Mafam asida leiribasing asisu India
Pakistan, Bangladesh tagi dangki tawtuna laknakiba mising oirami. Makoina police singdagi lotuna lerami. Maramdi police na hek phangkibaga masa masagi country da handuna thaki gadoribani. Aduga atopa country da amuk hanna chatpa yahallaroi haiduna. Hardi na balida yamna sauna hari. Nangna mafam asida matawasum leiraga karigi oidabu photo tharaklibano. Nangna tharakpa oidabu photo odu uraga makhoi anina asa kaya tawduna mafam asida kaya wana laki. Nang khangbra nangna oidabu photo thabagi mahutta nama khoida mafam asida paisa niduna leiri haidrbu karigino. Balina thamoi sokna khumlai. Aina asengbasi karamna haidokani. Imado phi tuba adu leptuna sa thakpa khara khara thoktuna nungaina leiri hairi. Nongmada matam anidi sak sabu phangle hairi. Aina nongmaki paun kun tanbu ngami. Thada paun satrukni. Madudagi paun chama khauraga paun chonga amana yumda tharibani. Makoina aise mafam asida yamna nungaina lei haina khananaba masigi atopada ai asengba haidoktuna imado hingdana batawdo madu chunggadra wahi asitaraga hardina balibu chena konsin bidun thambirami. Asumna makhoi punna mafam asida police tagi lotuna yamna wana lelami. Mafam asida tawfam khangdana sum leiba asida hardina plan ama tawtuna ukil amaga unaduna wari sanarami. Ukil asina makhoi gi mating pangnana bahaiduna upai khara taklami. Madudi ahanbada mafam asigi citizen oinanaba pawn million ama thirabadi mafam asigi visa yaudrabasu leiba yaragani haina harami. Makhoi dadi hariba paisa mayam adu leitabana ahanba upai asi ngamlamde. Ani subada makoina mafam asigi government tagi asylum nijaro. Haibadi makoina courta nasagi country da safe oidre mafam asida leijarage haina haigadabani. Wahi asitaraga hardina yaninglamde. Maramdi mahak hana army oirambana marai bakpu yamna nungsijarami. Ahum subada mafam asigi mi amaga luhonglaba matungda misak adu citizenship line fangani. Madugi matungda divorce tawtuna atopa amaga amuk luhonglabadi madusu citizenship phanglagani. Wahi asitaraga makoina ahum subo upai sikhalami. Asumna manuna nisa sabanupa amaga luhongnaba haiduna thaurang tawrami. Christian singgi chatnabida bor amasung kaina case tawnadrabadi luhongba adu mafung phade haina lawnarami. Maram asina church ki father na manuga luhonggadawribanupa aduga case tawnanaba haina hairami. Maduda manuna yaramdi. Maram asidagi hardina London nupa adu tana aduna phurami. Asumna luhongba adu kairami. Tanja asida police laktuna hardi bali bugu amasung manubu faduna puki. Mathangi sinda ukil adu laktuna makhoi sing adu unarami. Ukil aduna makhoida asylum pami haina just hayu hairami. Asumna mathangi sinda just na makhoida wahang pahung tawba haurami. Ahanbada just na hardi dhangai. Nangna nasagi country da kari khudong thiba leibagino. Mafam asid lakibase wahang asitaraga hardin khumlai. Ayhak aigi country da kari matu khudong thiba leiti. Mafam asida afaba punsi am oiba ngamnanaba yumgi awaba mateng tawnanaba lakpani. Aikhoi mafam asida irang thogan balakpa sunati. Wahi asitaraga just na muhari. Nakoina matawasumna mafam asida lakibasi miyoi lak mangamungni. Maram asidagi aikhoi gi misingda thabak phangdre amasung laifam leitre. Hardina amuk hari. Jasar aikhoi mafam asida thabak suribasi mafam asigi misingna tawnadaba thabakni. Toilet sengba jum sitpa amot ikai sengdokpa thabak singni. Aikhoi na tawribase just na amuk hari. Pana oidunasu rule haibasidi rule ni. Maram asina nasane asylum asi yajarabadi mafam asida leibagi ayaba phangani. Natrabadi nasagi country da aikhoi na tharagani. Wahi asitaraga hardi asylum asi yaramdi. Adubo manu bali bugudi asylum adu yajaduna London da leibagi ayaba pirami. Aduga hardi di India da amuk thaki. Matang asidagi hanagi wari adu loiduna present sin amuk ulai. Manu bali amasung bugu flight tongduna lakpana Dubai yoraki. Dubai da hardi su airport ngai dun lerami. Makhoi ahum matam koina hardiga unarudabagi ahanba airport adu unabada yamna harauna thengnarami. Makhoi ki matau adu miyam singna yengnarami. Mathangi sinda makhoi mari restaurant amada faminaduna awa nungai gi wari kaya linarami. Manuna hardi da hari. Aikhoi makatana London da leibu pamtre. Baliga buguga na su hari. Aidi mafam adugi dukan su yothoklam labani. Aidi hotel mapugi mamaida wiper na taklam laga laglabani.
मरम असिना अखोई लंदन दा अमुक हन चटपगी अर्थ लेत्रे अखोई बु उपाय अमा तौदुना इंडिया दा यहोलो मखोई वासिंग असि तारगा हार्डीना प्लान अमा तौरमी हौसिकति मखोई चही यामलबनिना दंकी तौबगी थौना लेरमदे मरम असिना हार्डीना गुलाती दा फोन तौरक्तुना मतेंग हंगलखी गुलातीना हरि दुबई दा इगा खंगनब एजेंट अमा लेबनी महाकी ममिंग बाके कौबनी नंग मागी मनकता चतुना अमुक तो वरी सनो माना सोइदन मतेंग पांगनी हार्डीना अमु हरि मिसगदु थाजब याब मीरा गुलातीना खुमलई थाजब याब मी थीबसे यामना लोई अदुबो नंग अमुक तो मी अदुगु उनरगा येंगथो हार्डीना हरिब मिसक अदु थीदुना लाक्लगा उनरमी अमसुंग प्लान तौदुना इंडिया दगी पोचै खरसु थाहल्लखे मखोइना इंडिया की ड्रेसिंग सेतुना इंडिया पंजाब की न्यूज़पेपर खरा मखोई की बेग ता हापलगा लंदन की सिम अमदा खुदम पुमनमक मांगन खरगा सऊदी दगी गुजरात यौना दंकी तौदुना चलगा मफम अदुदा आर्मी न फालगा इंडिया की मीनी खलहंदुना इंडिया यौननब प्लान तौरमी असुमना थौरांग पुमनमक असि लोइदुना मतम गाइदुन लेरमी मानुना हार्डी धारी हनु थंगसिदन नाइबो दंकी तौलदबा वाई असि तारगा हार्डीना मानु धारी नते अइने नंबु इंडिया दा फ्लाइट तोंगहंदुना पुदौरबनी मथंगी सिंदा एजेंट अदुना मखोई मरी अदु पुरक्तुना कंटेनर अमदा तोंगहलमी कंटेनर अदुदा चानब मयाम अमा नुपा अमन पिसलमी मदुदा मखोइना नुमित निनी चाननबा पोटसिंग अदु यामंद्रा हाइना हंगलमी नुपा अदुना खुमलई नखोई लंदन यौना चटपदा नुमित निनी नते हप्ता अनिदि चंगदौरबनी असुमना हाइरमलगा कंटेनर अदु लोन सिलमी वही अदु तारगा कंटेनर मनुंग अदुदा मखोई मरी यामना पाखतनरमी अदुगा हरि कइनो हाइरसिबो अखोई लंदन चटप पामदे हाइरगा सोमदना एजेंट अदुना मखोई की फोटो लौदुना मफम असिगी पुलिस ता पाउ तमथोगलमी पाउ असि फंगबदगी पुलिस सिंग अदु अलर्ट ओइतुना मखोई मरी यावखिबा कंटेनर अदु थिनरखी अरोइबद कंटेनर अदु फंगदुना मखोई मरी पुलिस सिंग अदु फारमी हार्डीने पुलिस सिंग अदुदा मखोई अहुंगी ममिंग अदु बलिगी मिंग अदु गुलाब कवी हारमी मानुगी मिंगना चमेली कवी हाइन हारमी अमसुंग बुगुगी मिंग अदुना पंपी कवी हाइन हारमी अदुगा मखोई मरी लंदन द चलिबनी हाइन सुहारमी सऊदी की पुलिस नारी अया गदानते नखोई बोइना हप्ता अनिगी मनुंगदा इंडिया द थागनी पुमनमगसी हार्डीना असुमना ओइरकनब प्लान तौरखिबा ओइरमी एजेंट अदुगा मानरगा सऊदी पुलिस की वा अदु तारगा मखोई सिंग अदु इंडिया द चलनी खनबदा यामना हराउनरमी मखोई की आइडेंटिटी चेक तौबदा इंडिया सरकारना एक्सेप्ट तौरमी मरमदी मखोइना हाइजिनखिबा ममिंग सिंग अदु चही 15 की ममांगदा मखोई पुन्ना दंकी तौदुना लाखिबदा ईरान आर्मी सिंगना हाटकिबा मिसिंग अदुगी ममिंग ओइबना असुमना मखोई मरी अदु सऊदी दगी इंडिया दा थादोरखी मानुना मागी खुंगंग अदु यौरकपदा यामना पुंगिंग नुंगसिजरमी अवुनबा कया लेरमी मागी मयुम अदुसु मागी ममिंग थेतुना मखोईगी ओरमी बलिगी ममासु मफम असिदा यामना चावबा लंदन एक्सपोर्ट को टेलर दुकान अमा हांगदुना लेरमी अमसुंग बुगुगी ममासु जेनसेतुना नुंगाइना लेरमकी मानु अमसुंग हार्डीना हाना ओइदबा हाइरमी मदुदे मखोई अनिमक अतोपगा लुहोंगनरे हाइदुना अदुबो वारी असी असेंग नते हाइबा अदु मखोई अनीना खंगनरखी मानुना हाना बिग बैन की मखोंगदा नुपाना नुपीदा खुउ कुंदुना प्रपोज तौबा अदु यामना पामजखी मानुना पामजखिबा अदुमना हार्डीना मानुगी मयुम मथक्ता सारिबा बिग बैन अदुगी मखोंगदा खुउना कुंदुना मुनादा विल यू मैरी मी हाइदुना प्रपोज तौरमी अदुबु मानु लुकेमिया कौबा अनाब अदु नाबना नुंगाइरबा खोंगफम असिदा अरोइबा मिकुप ओइदुना मालेम असी थादोक्तुना चटकी हार्डी मिटलुदगी पीगी इचल खांबंगमदना मानुबु मथानुंगद कोंदुना थामोय सोकना कपचरमी मानुना इंडिया दा लाक्तुना ममा मपाबु उनिंगबा अदु हार्डीना मनिंग थुंगनबिकी अरोइबदा लेबाक असिगी मियोय लिसिंग 10 हेना चही खुदिंगी दंकी तौदुना चटपगी अवाबा कया अदु उतुना फिल्म असिगी अरोइबा सरुक ओइकी मयामदा फिल्म असिगी वारी असी यामना समना ज्ञान ताननबगीदमक्ता खंदुना लीरबनी फिल्म असिगी सिन खुदिंगमक यामना फजबा अमसुंग आर्थ लैबा ओइ मयामसु फिल्म असिबु येंगबिदुना फिल्म असिगी महौ अदु खंगमिनसी फिल्म असी यामना नौरिबा ओइबना कॉपीराइट की प्रॉब्लम सु लैबना स्क्रीनशॉट यामना सिजिनबसु याकिद्रे मसिगीदमक्ता मयामना ngakpinaba हाइजरी वीडियो असिगी कमेंट चनी सुरबदी मथंगदा सलार फिल्म अदु सोइदना मयामदा खुदोल तमजगी लोसिलकपदा पुमनमकपु अमुक हन इकाई खुमनजरगा ngasiगीदी
matang asida tensinjari.